RIMS da security central post amadi state post na tight oina ngak selaga layenglamba kuki asokpa ahumadu hoji naga people amadi maitai people singna layengba yaroi haibadegi makhoi puthore eko karaida puduna haibadi khangde maitai praja amadi naga praja singna layengba yaroi na thingbagi maramdi kuki narco terrorist militants khulai matik chana paiba makhoina naga people taruk yamna tamthiba mongda matuk kaaga hatkiba adumba minungsi leitaba tawkiba amadi maitai nupi yauna angang kayabu angangbu tamthina hatkiba adumba thong kaya satharakpadagi kuki militant sing kuki terrorist sing bu layengba yaroi haidana maitai praja amadi naga praja sing howba ihong ko thingbani adugi sakam RIMS ta layeng lakiba kuki gi myoi ahum critical situation ora pamadi naga amadi mitai yahong fruit singa ayam phamse layeng bironu haiba ton makhongjang lakra matungda ngasisi ahing nongyai pung 30 minute taraga manga chalakpada haiba kuki gi ta bajik RIMS tagi thok khare apoi se hoji khokwa nadi karonda karam famda pugoda bono go hospital kadaida ship togoda bono haibadi chapana pawma ki thangmangam biledubu hariba kuki gi me ahumasi haibadi ko lelon bai faida nomai kana babom haibadani sokpani haiba myoi ahumasi pung 30 minute amko hana ningsing jarba taraw ga manga tarak pasaida haiba RIMS tagi maching yalaba security personnel singna ambulance ahumda puduna chakhare security mayana tight oina pukare kuki narco terrorist militant sungodi soibiade sibiade layengdabiyade kanabiyade haidana kanna honakre state amadi central force central sarkar state sarkar state force and central force ani bawang di sarkar sida maitai indigenous people naga indigenous people maitai amadi naga indigenous people singuna protection leitabagi mongda thong utpa haibadi naga taru phakiba matamda kanna bohana kidaba maitai sing khatna phakiba matamda su kanna bohana kidaba maitai nupi yauna angang tamchina hatkiba naga tamchiba mongda inusi leitana hatkiba asigumba mong tawkiba hokibadana protection amaba phangdabagi mongda kanna bohana kidaba aduba kuki narco terrorist militants adi singbuna kanna bohanaba kuki singbuna kanna bohanaba masi sarkar sina hangningi bo wahangdi kuki narco terrorist oiro kuki militants oiro maitaida nagada landaba oiro masidi kandaba yadi haidana security post mayam sina tight oina honariba asina maram karigino aduga kuki narco terrorist oirabasu kandaba yadi haidana layengdaba yadi haidana kanna honariba lairiba force mayam state force tagi kanna honariba aduga indigenous people oiriba maitai amadi naga people singbuna kuki narco terrorist sina kuki militant sina matamjiga chunaba khulai paiba kuki sina pharaga hatningba mongda hatpa unimba mapamda puba tawningba mongda toba matamdana protection pidaba leitaba kanbagi thong amaba uttaba kuki sina kusi tawunba asigumba tholiba thodok asi sarkar sida haninglibadi maitai amadi naga people indigenous people sing bu atamnana sarkar sina kuki militant sing asida landa halira haiba wahang yasineba sarkar sina kuki singda atamnana sinarga landa halira indigenous people sing bu loishanaba gidamakta kuki singbu central amadi state sarkar BJP sarkar sina atamnana indigenous people sing the landa halira haiba wahangsi hangi hangjari hangna hana amuksu hangi amuksu pung 30 minute amko hana ningsing jarba taraw ga manga tarak pasaida haiba RIMS tagi maching yalaba security personnel singna ambulance ahumda puduna